Hello guys, I gaming dasana. Ngasi suai nungsira ba wari ama galoina na laksari. Ngasi ki wari ase usiek umai bi amasung kwak ki wari ni. Kwak amasung usiek umai bi se akhoi mioi bana apu masabu cha ba haina khangnai. Makhoi se yam mo di haina akhoi na khangnai. Example oina ngasi haijarak ke. Mo li base akhoi mioi bani. Akhoi mioi bana mo laga usiek umai bi gumba kwak gumba makhoi na sengdopani. Example oina haga amot pa mafamda kwak amasung usiek umai bi uba phangani makhoi na amot pasing do chathok laga amot pa mafam adu sengthok pi. Aduga akhoi mioi bana amot pa mafam do gi amuk ka hena amot pa thadaraga amuk ka hena mosali mot li base akhoi ni kwak amasung usiek umai bi nate adugi bisuma takta kwak amasung usiek umai bi na akhoi mioi bada taibang panda kyam gi mati kana halli hai base makhoi na amot pa kya asi chathok laga akhoi gi taibang mi da lakadaba laina lai thum kya dagi sukanbi aduga ising nuksing da su amot pa kya hai sanga kya bu pumduna patuna ta duna leiraga su makhoi na chathok tuna ising ati adubu narhan bi thakpa ya bagi chang akhoi da pibi abadu maram aduna akhoi mioi bada laina lai thum kya su changbang amde kari guma sanga se pumduna leiraga di madugi mahi manai gi ising adu akhoi na thakpa thoklaga di ngasi akhoi mioi ba hai badi laina lai thum kya ama pokpa gi su chance lai masi miyam dagi makhoi na amot pa miyam se chathok laga sengdok pi duna akhoi mioi ba kan bi bani madugi su matakta hojing matam do che umai bi amasung kwa kya uba phanglamroi maramdi akhoi sina uwa yang gan bagi akhoi chingnung amatta laisilaktere yum kai sajinduna maram asina aina haijaning badi mathau taba khaktagi damakta uwa yandiu u ama bu yaladi u ama thajandiu